Laibak Thiba Thodokta Ngarang Chin Kuki militant singna kapsilakpa nongmaina pantuna lekidraba More Police Station ge SDPO Anand gi mihat ki matangda amade hojik Manipur da thengnariba lanasi ki matangda chap chaba wafam lenga ki maikai dige phongdoktriba phawba halloi haiba khongjanga loinena Europe Manipur gi yamlaba member singna Chief Minister Banglo mamangda phamjenduna protest tawraba matung ngarang ahing athengbada bamon lekai de leiba BJP Manipur Pradesh ke President A Sarda gi yumda masing yamlaba Europe Manipur gi thomi singna thomjinkhre Masing yamlaba thomi sing adubo control tawnaba honabada police na water cannon kaptuna tankhainaba honake police na water cannon sinjinnaduna miyam adubo tankhainaba honarabasu thomi sing aduna phamjinduna leike santi oina changsin kiba Europe Manipur gi khongjang aduda imalai bakna yaifare haina chengba kholau sing lauduna police na chatharakliba thawong adu khangduna leike thodok aduda Europe Manipur gi thomi ani sokle ahung wantharakkhre Yang bangam yang mana yang pion. Oh, mana yang purai? Yang purai.